ꯃꯌꯥꯝ ꯄꯦꯅꯥꯁꯇꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯁꯥꯕ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯤ ꯌꯨꯝ ꯑꯃꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯟꯖꯥꯡ ꯃꯛꯇ ꯊꯝꯕ ꯑꯣꯏꯔꯁꯨ ꯈꯣꯠꯄ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯄꯨꯝꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯄ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯥꯏꯁꯀ꯭ꯔꯤꯝꯒꯨꯝꯕ ꯂꯩꯔꯨꯔꯒꯁꯨ ꯊꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯁꯨꯝ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯆꯗꯕ ꯑꯣꯏꯔꯁꯨ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁꯇ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯔ ꯀꯝꯄꯅꯤꯒꯤꯀꯣ ꯁ꯭ꯇꯥꯔꯁꯦ 1 ꯁ꯭ꯇꯥꯔ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯇꯦꯔꯤꯌꯔꯒꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯖꯣꯟ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯝꯅꯤꯡꯕ ꯊꯝꯕ ꯌꯥꯔꯦ ꯍꯩ ꯃꯍꯤ ꯊꯝꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯗꯩ ꯚꯤꯖꯤꯇꯦꯕꯜ ꯊꯝꯒꯦꯔꯥ ꯑꯗꯩ ꯊꯝꯅꯤꯡꯕ ꯊꯝꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯗ ꯑꯦꯝ ꯑꯥꯔ ꯄꯤꯗ ꯂꯩꯔꯤꯁꯦ 15,790 ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯀꯟꯅ ꯑꯣꯐꯔ ꯇꯧꯕ ꯉꯝꯖꯗꯕ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ 9,700 ꯑꯗꯨꯃꯥꯏꯅ ꯑꯣꯐꯔ ꯄꯤꯖꯕꯅꯦ ꯑꯗꯨ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯦꯁꯕꯦꯛꯁꯨ 2% ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯀꯦꯁꯕꯦꯛ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯤꯂꯤꯚꯔꯤꯁꯨ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯝꯁꯪꯗꯁꯨ ꯂꯩꯔꯦ ꯁꯝꯁꯪꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯤ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛ ꯃꯥꯏ ꯑꯦꯝ ꯑꯥꯔ ꯄꯤ ꯄ꯭ꯔꯥꯏꯁꯁꯦ 15,990 ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯑꯣꯐꯔꯗ 14,000 ꯁꯝꯊꯤꯡ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯔꯦꯟꯇꯤꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣ 20 yearsꯅꯦ ꯋꯥꯔꯦꯟꯇꯤ ꯄꯤꯔꯤꯁꯦ ꯑꯗꯨ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯁꯝꯁꯪꯒꯤꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏ ꯑꯦꯝ ꯑꯥꯏꯁꯦ ꯂꯩꯔꯛꯀꯅꯤꯕ ꯏ ꯑꯦꯝ ꯑꯥꯏ ꯂꯩꯔꯛꯄꯅꯤꯅ ꯁꯝꯁꯪꯒꯤ ꯄ꯭ꯔꯗꯛ ꯑꯌꯥꯝꯕꯅ ꯏ ꯑꯦꯝ ꯑꯥꯏ ꯂꯣꯏ ꯊꯝꯒꯅꯤ ꯑꯗꯒꯤ ꯁꯝꯁꯪꯒꯤ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯂꯤꯇꯔ ꯈꯔ ꯌꯥꯝꯈꯠꯄ ꯁꯤꯁꯤꯅ ꯈꯔ ꯍꯟꯊꯕ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯃꯌꯥꯝꯁꯤꯅ ꯋꯦꯔꯄꯨꯜꯒꯤ ꯑꯣꯏꯗꯣꯏꯅꯦ ꯃꯥꯒꯤ ꯁ꯭ꯇꯥꯔ ꯌꯥꯝꯃꯤꯈꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯐꯩ हाइदोनेबको सिना स्टार अहुम लानी सुमाइना माग इंटीरियर की मंगसी सुमाइ लाकने सिना फ्री जोन है अदिको सिना नि होन सिना या या कई हाइदि हाइ मिंग हापे पक्का हमिंग मोदा साइबम तो नदुगा अखोई की सिदा गोदरेज की लेरेको गोदरेज की जो अदुम चही तरा वारंटी लाकनी अदगी दु वेयरपुल की चही तरा वारंटी लेको अदो अखोई वेयरपुल सिने हेना अखोई की पेनातदी अदुने हेना ऑफर साउन पी अतोप कंपनी नि नो गांदा अदु मा इंटीरियर न सुमाइ लेगनिको अदु मयामना हाइ पाम्बी यारसु दुम मेसेज थाबिरो अदुगा अखोई डिटेल्स अकुपदो दुम वरि अदुम सानाजि के सुकाइदे अदगी मखन मखन दुम लेराजे हायर की लेदुने हायर की जो इंटीरियर दुम जेंगिरो सुमाइना लाकनी मैमना पाम चूज तौबिरो अदुम पेनादा लाकुना हाइतारे अदुम मैमगे पाम थुंबिरो लेरे इंटीरियर अदुगा सिजे लेइबे जेंगिना अखोइगी फेस एमगा पान हाइतारे सिदा लाइदिना अखोइगी डबल फेस ओरानी सिदगी सैमसंग की सिददी सुमाइना फ्रिज जोन नि तोंगाना लानी अदगी अखोइगी माइना तोखाइ तोखाइ लाकबे सुमाइ लाकबा होरानीबा अदि सिगी मागी प्राइस ना अखोइगी 41,990 लेबे जो ऑफर प्राइस 33,760 दुमाइ लाकनी अदि अखोइना हाइदे ऑफर जे 41,990 दगी 33,760 लाकपा जे अखोइगी चौरांना लुपा लिसिंग कनो निपान मुकै मु लाइन के लकदोइने अदो ऑफर चाउनो पिरबने 30% मु या पिरबने सैमसंग दी याम कन पिनदबनेबा अदुबु से दुम चाउनो पिरे अदगी सी जो सैमसंग की प्रोडक्ट ओइदोने अदुगा सैमसंग की प्रोडक्ट काइदे कोइ लोन की सिस्टम लेजरनी को EMI की सिस्टम लेजरनी अदुम आधार का पान पुबिरगा लाकिरगा अकुबा मोरं दुम ओइ सनाबा यागने दोबु लोन सिस्टम तो गाय तागदी सगोलबन की पेनादा लापिउको मैं ngसाइदुना अखोइगी फेस अमखक पानबा लेग्रे अदगी फेस अनि पानबा लेग्रे हसिबुलिजना अखोइगी 3 फेस लानी सुमाइना इंटीरियर की मोंजाबा यंगबिरो सुमाइ लानी अदुम चावने मनुंग जेदगी सि मखागिना होय सुमाइना लानी मागी स्टाइल जेबो लगी मागी प्राइस ना 1,16,990 लाकनी अदुगा ऑफर प्राइस 93,800 सुमाइ लाकनी को अदुगा सिजना अखोइगी 4 फेस ओइदोइने सिना इंटीरियर की मसदि सुमाइ लाकनी को येंगबिरो मैमनो सिना फ्रिज जोन जे मखादा थमको दुमाइना लाकदोइने अदुगा मागी प्राइस ना ऑफर प्राइस 80,000 सुमाइ लाकनी को अदुगा बीसी कूलर की हाइरगना अखोइगी हायर की को मागी लिटर से मैमना हंगबिरको जावे लिटर से पे हाइजरंगे मागी लिटर से सिदा थाइनिको 75 लिटर सुमाइ ओइबदोने सिजे मागी प्राइस से 63,990 लेगनी मागी MRP से दई को 30% ऑफर सुमाइ लागांदा अदुमाइना
50 something ꯁꯨꯃꯥꯏꯅ ꯈꯔ ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯣꯗ꯭ꯔꯦꯖꯀꯤꯅꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨ ꯐꯦꯁꯇꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁꯥꯡꯅ ꯈꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯏꯟꯇꯤꯔꯤꯌꯔꯒꯤ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯌꯥꯝ ꯌꯦꯡꯕꯤꯔꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯥꯝꯕꯗꯁꯨ ꯃꯤꯒꯤ ꯑꯄꯥꯝꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯇꯨ ꯐꯦꯁ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯁꯤꯅ ꯇꯪꯈꯥꯏ ꯈꯥꯏꯕ ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯌꯦꯡꯕꯤꯔꯣ ꯑꯗꯨ मागी प्राइस ना 95,000 लाकनी दुगो ऑफर प्राइस 70,000 दमाई लाकनी वारंटी सही तरह अदम लेगनी सिजु फोर फेस ओइदोने सिजु सही तरह वारंटी लेगनी अदुगो मागी प्राइस दु माने हजिगी दुगा 95,000 ने एमआरपी दा ऑफर दो दुम 70,000 दमाई लाकनी सिजु इंटीरियर जो दुम यंग इंटीरियर जी यंग ब्याम काना नि म्याम ना हाइदि म्याम की मोड सो हाइतारे पाम पाम दा सेलेक्ट तौगी